ꯍꯧꯗꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥꯋꯟꯒꯤ ꯁꯣꯃꯋꯥꯔꯅꯤꯅ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯃꯍꯥꯗꯦꯕ ꯑꯗꯨꯅ ꯂꯩ ꯍꯦꯛꯑꯝꯕꯅꯦ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯁꯨꯝ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯁꯝꯁꯤꯁꯨ ꯆꯣꯠꯂꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤꯀꯣ ꯊꯕꯛꯁꯨ ꯌꯥꯝ ꯀꯜꯂꯦ ꯃꯌꯥꯝ ꯀꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯝꯒꯦ ꯀꯜꯂꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯨꯍꯥ ꯁꯦꯡꯕꯒꯤ ꯃꯤ ꯂꯥꯛꯇꯣꯔꯤꯑꯕꯀꯣ ꯁꯦꯡꯁꯨ ꯁꯦꯡꯗꯣꯏꯅꯤ ꯑꯗꯨꯒꯤ ꯀꯨꯍꯥꯗꯣ ꯍꯥꯏꯗꯤ ꯁꯨꯝꯅꯦ ꯄꯀꯥꯅ ꯇꯧꯔꯒ ꯆꯦꯛꯅ ꯇꯧꯔꯒ ꯈꯔ ꯈꯥꯒꯠꯀꯦ ꯍꯥꯏꯅꯅꯦ ꯇꯧꯔꯤꯑꯕꯀꯣ ꯑꯩꯈꯣꯏ ꯃꯈꯥꯗ ꯀꯨꯍꯥ ꯂꯩꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯊꯕꯛꯁꯨ ꯀꯜꯂꯤ ꯉꯁꯤ ꯀꯀꯥ ꯎꯄꯦꯟꯒ ꯑꯗꯒꯤ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥ ꯑꯃꯨꯛꯀ ꯂꯥꯛꯀꯅꯦꯕꯀꯣ ꯊꯕꯛ ꯁꯨꯕꯒꯤ ꯀꯨꯍꯥꯗꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯃꯈꯥꯗꯒꯤ ꯁꯦꯡꯗꯣꯛꯀꯅꯤꯗꯤ ꯀꯩꯅꯣꯁꯨ ꯇꯧꯋꯦꯕ ꯏꯁꯤꯡꯗꯣ ꯈꯔ ꯐꯖꯁꯟꯗ꯭ꯔꯦꯅ ꯑꯗꯨꯒꯤꯗꯤ ꯆꯦꯛꯅ ꯈꯔ ꯈꯥꯔꯒꯦ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯆꯦꯛꯅ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯇꯧꯅ ꯈꯥꯒꯅꯤ ꯍꯥꯏ ꯑꯗꯨ ꯆꯥꯅ ꯑꯗꯨꯒꯤ ꯊꯕꯛꯁꯨ ꯀꯜꯂꯤ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯩ ꯁꯝꯁꯦ ꯑꯌꯨꯛꯇ ꯀꯣꯛ ꯂꯨꯈꯤꯕꯒꯤ ꯑꯁꯤ ꯀꯪꯍꯟꯕ ꯁꯪꯉꯨꯗ꯭ꯔꯦꯕ ꯑꯩ ꯆꯥ ꯂꯣꯟꯅ ꯈꯣꯠꯅ ꯆꯥ ꯊꯛꯅ ꯈꯣꯠꯅ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇ ꯑꯩ ꯀꯪꯍꯜꯂꯤ ꯁꯝꯁꯦ ꯆꯣꯠꯂꯗꯤ ꯑꯣꯂꯥꯡꯉꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯅꯤ ꯑꯗꯨꯅ ꯀꯪꯍꯟꯅ ꯈꯣꯠꯍꯟꯅ ꯇꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯃꯤꯁꯨ ꯂꯥꯛꯑꯅꯤ ꯊꯕꯛ ꯁꯨꯕ ꯄꯨꯡ 4 ꯇꯥꯁꯜꯂꯦ ꯁꯝꯁꯦ ꯑꯩꯅ ꯀ꯭ꯂꯤꯞ ꯐꯖꯅ ꯊꯝꯃꯦ ꯁꯝꯁꯦ ꯆꯣꯠꯂꯦ ꯂꯥꯛꯑꯕꯣ ꯃꯌꯥꯝ ꯃꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯌꯦꯡꯉꯁꯤ ꯁꯨꯝ ꯃꯌꯥꯝ ꯃꯤ ꯊꯕꯛ ꯁꯨꯕꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯨ ꯍꯣꯟꯊꯔꯒ ꯄꯤꯔꯝꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯆꯤꯡꯅꯤꯅ ꯃꯈꯥꯗ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛ ꯍꯣꯟꯊꯔꯒ ꯄꯤꯔꯒꯀꯣ ꯃꯣꯏ ꯁꯨꯗꯣꯏꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯕꯣꯔꯤꯁꯥ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯁꯦ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯖꯪꯒꯜ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯍꯟꯗꯛꯁꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯔꯝꯃꯤꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯥ ꯂꯣꯜꯂꯝꯕꯅꯤ ꯀꯀꯥ ꯍꯣꯏ ꯊꯕꯛ ꯁꯨꯕꯗꯣ ꯆꯥ ꯄꯤꯊꯛꯀꯦ ꯍꯥꯏꯅ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯀꯦ ꯁꯪꯒꯣꯝ ꯅꯝꯗ꯭ꯔꯤꯖꯧ ꯑꯩ ꯆꯥ ꯊꯛꯅꯤꯡꯗꯦꯕ ꯑꯩꯁꯨ ꯇꯞꯇꯣꯏꯅꯤ ꯌꯥꯔꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯨꯔ ꯆꯠꯈ꯭ꯔꯒꯦ ꯆꯥꯁꯦ ꯑꯥꯗ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ ꯀꯨꯍꯥꯗ ꯃꯣꯏ ꯊꯕꯛ ꯀꯜꯂꯦ ꯀꯥꯔꯔꯣꯏꯒꯦ ꯆꯄꯜ ꯀꯥꯏꯅ ꯑꯩ ꯆꯄꯜ ꯇꯣꯡꯗꯗꯤ ꯌꯥꯔꯣꯏꯅꯦ ꯄꯣꯔꯦ ꯂꯥꯎꯁꯨ ꯂꯥꯎꯔꯛꯏꯌꯦ ꯆꯥ ꯄꯣꯔꯛꯑꯣ ꯀꯥꯏꯅ ꯁꯣꯝꯗ ꯑꯩꯅ ꯁꯣꯔꯒ ꯇꯠꯇꯣꯔꯦ ꯁꯣꯔ ꯇꯠꯇꯣꯔꯦ ꯑꯩꯅ ꯁꯣꯝꯗ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯆꯥ ꯊꯛꯆꯔꯤ ꯍꯥꯄꯧꯔꯣ ꯈꯔꯒ ꯍꯥꯄꯦꯟ ꯀꯥꯞ ꯂꯩ ꯑꯗꯨꯝ ꯊꯛ ꯁꯦꯠꯂ ꯑꯗꯨ ꯕꯤꯁꯀꯨꯠ ꯂꯥꯛꯑꯣ ꯑꯗꯨ ꯃꯈꯣꯡ ꯆꯤꯡꯁꯤꯗꯤ ꯍꯧꯔꯦ ꯂꯝꯍꯥꯡꯅ ꯊꯛꯄꯗꯨꯁꯨ ꯃꯍꯥꯎ ꯑꯃꯅꯤ मोबाइल में भी फजा दे हम सिनारी में मोबाइल में तो विदेशी हूं की माल नंसु फजाइए अदुगीदमक्ता सिगासु ngौरे नासासु ngौरे नाकोकसु ngौरे लोय ngौरे फजाबना लोरे है कई हायनी मनुंगसिना करम तम सेंगदो ꯌꯥꯝ ꯐꯖꯔꯤꯅꯦ ꯁ꯭ꯋꯥꯏꯁꯦ ꯀꯨꯊꯥ ꯄꯥꯝꯕꯤꯅ ꯄꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯦꯛꯁꯦ ꯁꯨꯃꯥꯏꯅ ꯑꯃꯅꯤ ꯀꯥꯕ ꯍꯧꯒꯠꯂꯦ ꯑꯗꯣ
ꯌꯥꯝꯅꯕꯨꯗꯤ ꯋꯥꯡꯍꯜꯂꯔꯣꯏꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯁꯦ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯃꯨꯟꯅ ꯄꯩꯇꯛꯀ ꯇꯧꯅ ꯖꯤꯔꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯎꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯒꯨꯍꯥꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯁꯛ ꯊꯤꯖꯔꯁꯨ ꯌꯥꯝ ꯃꯒꯨꯟꯗꯤ ꯁꯥꯊꯤꯅ ꯂꯩꯕ ꯒꯨꯍꯥꯅꯤ ꯑꯩꯈꯣꯏ ꯒꯨꯍꯥꯁꯦꯀꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯏꯁꯤꯡꯁꯦ ꯊꯣꯛꯇꯕ ꯂꯩꯇꯦ ꯃꯥꯁꯦ ꯏꯪꯊꯝꯊꯥꯗ ꯏꯁꯤꯡ ꯑꯃꯐꯥꯎ ꯊꯣꯛꯇꯕ ꯃꯇꯝꯗꯁꯨ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯊꯣꯛꯏꯑꯕ ꯃꯥꯁꯦ ꯏꯐꯨꯠ ꯂꯩꯌꯦꯕ ꯃꯁꯥꯒꯤꯀꯣ ꯑꯗꯨꯅ ꯃꯁꯛ ꯊꯤꯔꯁꯨ ꯑꯩꯈꯣই ꯃꯒꯨꯟ ꯂꯩꯕꯒ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯥꯏꯅꯒꯤ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯝꯒꯤꯀꯣ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯍꯣꯏ ꯄꯨꯄꯨ ꯍꯣꯏ ꯃꯇꯝꯒꯤꯅꯤ ꯌꯥꯝꯅꯗꯤ ꯀꯨꯏꯔꯕ ꯒꯨꯍꯥꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯑꯣꯏꯕꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯃꯦꯟꯁꯤꯟꯗꯦꯕꯀꯣ ꯌꯥꯔꯦ ꯀꯥꯟꯅꯗꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯌꯥꯎꯅ ꯁꯨꯍꯧꯔꯣ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯃꯌꯥꯝ ꯆꯥꯊꯣꯛ ꯂꯣꯏꯅ ꯀꯣꯟ ꯄꯣꯔꯛꯑꯦ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯑꯩꯈꯣꯏ ꯆꯤꯡꯁꯤꯁꯨ ꯀꯥꯕꯗ ꯗꯤꯍꯦꯒ ꯄ꯭ꯔꯥꯟ ꯂꯣꯏꯗꯣꯏ ꯇꯧꯏ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯃꯌꯥꯝ ꯐꯤꯁꯨ ꯂꯣꯏꯔ ꯅꯣꯡ ꯃꯝꯁꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯪꯍꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯀꯩ ꯁꯦꯠꯇꯣꯏꯅꯣ ꯅꯨꯡꯊꯤ ꯃꯪꯉꯛꯑꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯨꯝꯕ꯭ꯔꯥꯅꯦꯕꯀꯣ ꯀꯨꯝꯕ꯭ꯔꯥꯁꯦ ꯍꯋꯥꯏꯒ ꯊꯣꯡꯉꯣꯏ ꯏꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯁꯤꯒꯦꯅ ꯇꯧꯔꯝꯕ ꯑꯗꯣ ꯀꯨꯝꯕ꯭ꯔꯥꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯗ ꯍꯋꯥꯏ ꯇꯤꯡꯉꯦ ꯃꯣꯁꯣꯔꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯈꯔ ꯌꯥꯝ ꯇꯤꯡꯁꯤꯜꯂꯦ ꯃꯤ 3ꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯦ ꯑꯗꯩꯗꯤ ꯁꯤꯒ ꯀꯨꯝꯕ꯭ꯔꯥ ꯇꯤꯡꯉꯦ ꯆꯥꯅ ꯁꯦꯝꯃ ꯊꯅꯝꯃꯦ ꯀꯨꯝꯕ꯭ꯔꯥꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯍꯥꯞꯆꯜꯂꯣꯏ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯨꯝꯕ꯭ꯔꯥꯅꯤ ꯉꯁꯤꯗꯤ ꯀꯨꯝꯕ꯭ꯔꯥꯒꯤ ꯃꯊꯦꯜ ꯇꯥꯗꯣꯔꯤ ꯇꯧꯔꯤꯁꯦ ꯑꯁꯤꯁꯦ ꯁꯤꯡꯖꯤꯠꯇ ꯁꯤꯠꯂꯒ ꯊꯅꯝꯃꯤꯅꯦꯕꯀꯣ ꯀꯩꯅꯣ ꯇꯧꯋꯥꯏ ꯕꯣꯔꯥ ꯍꯧꯕꯒꯤ ꯍꯧꯕꯅꯤ ꯀꯨꯝꯕ꯭ꯔꯥꯒꯤ ꯕꯣꯔꯥꯁꯨ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯁꯤꯡꯖꯤꯠꯇ ꯁꯤꯠꯂ ꯊꯅꯝꯃꯦ ꯑꯗꯨꯒ ꯁꯤ ꯕꯦꯁꯣꯟ ꯍꯥꯞꯄꯒ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯗꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯄꯄꯛ ꯆꯥꯛ ꯊꯣꯡꯒꯠꯈꯤꯒꯦꯀꯣ ꯃꯤ ꯌꯥꯝꯕꯅꯤꯅꯅꯦ ꯆꯥꯛꯁꯦ ꯊꯦꯡꯈ꯭ꯔꯅꯦꯕ ꯏꯟꯖꯥꯡꯁꯦ ꯆꯥꯝꯈꯤꯒꯦ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏ ꯌꯦꯅꯝꯁꯦ ꯃꯁꯛ ꯊꯤꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯅꯣꯡ ꯆꯨꯃꯟꯒꯤꯅ ꯌꯦꯅꯝ ꯂꯣꯏ ꯄꯠꯊꯔꯦꯕꯗꯨ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯦꯛꯂꯦ ꯍꯋꯥꯏꯗ ꯍꯥꯞꯆꯤꯟꯒꯦꯅ ꯌꯦꯅꯝꯁꯦ ꯃꯟꯗꯣꯛꯀꯦ ꯏꯄꯠ ꯄꯠꯂꯦ ꯕꯣꯔꯥꯗ ꯈꯔ ꯍꯥꯞꯄꯒꯦ ꯈꯔ ꯑꯃ ꯁꯣꯛ ꯇꯧꯔꯒꯦ ꯌꯥꯝꯗꯦ ꯍꯦꯛꯂꯛꯏꯁꯦ ꯈꯤꯇꯪꯇꯅꯤ ꯏꯄꯠ ꯄꯠꯊꯔꯦꯕ ꯅꯣꯡ ꯆꯨꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯨꯝꯕ꯭ꯔꯥ ꯃꯇꯨꯝ ꯃꯇꯨꯝ ꯍꯥꯞꯆꯤꯟꯅꯀꯣ ꯊꯣꯡꯉꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗꯅ ꯕꯣꯔꯥ ꯂꯩꯔꯦ ꯀꯨꯝꯕ꯭ꯔꯥ ꯕꯣꯔꯥ ꯀꯨꯝꯕ꯭ꯔꯥ ꯃꯊꯦꯜ ꯑꯣꯏꯅ ꯇꯧꯗꯣꯔꯦ ꯉꯁꯤꯁꯦ ꯁꯤꯒ ꯀꯨꯝꯕ꯭ꯔꯥ ꯕꯣꯔꯥ ꯍꯧꯅ ꯂꯣꯏꯔꯦ ꯃꯔꯣꯟꯒꯁꯦ ꯁꯨꯖꯜꯂꯛꯇꯦ ꯀꯨꯝꯕ꯭ꯔꯥꯒꯁꯦ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯈꯠꯂꯦ ꯑꯁꯤꯁꯤꯅꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯀꯧꯒꯦꯅꯦ ꯀꯩꯅꯣ ꯃꯅꯥ ꯄꯤꯁꯟ ꯅꯝꯁꯤꯅ ꯃꯥꯜꯂꯦ ꯃꯌꯥꯡꯕ ꯃꯇꯣꯟꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯕꯣꯔꯥꯗꯣ ꯆꯥꯅꯤꯡꯅ ꯑꯩꯅꯅꯦ ꯃꯌꯥꯝꯕ ꯃꯅꯥꯗꯣ ꯈꯔ ꯑꯃꯁꯨ ꯍꯧꯔꯦ ꯁꯤꯒ ꯕꯣꯔꯥ ꯈꯔ ꯑꯃ ꯍꯥꯏꯕꯨ 3 ꯈꯛꯇꯅꯤꯗ ꯑꯩ ꯆꯥꯗꯣꯏꯅꯤ ꯁꯤꯅ ꯁꯤꯒ ꯕꯣꯔꯥ ꯂꯣꯏꯔꯦ ꯑꯃꯦꯠꯄꯤ ꯇꯧꯔꯅꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯂꯦꯕꯨ ꯑꯃ ꯄꯤꯖꯔꯒꯦ ꯍꯋꯥꯏꯁꯦ ꯃꯍꯤ ꯄꯛꯆꯜꯂꯛꯑꯦ ꯆꯥꯛꯁꯦ ꯊꯦꯡꯖꯜꯂꯛꯑꯦ ꯃꯌꯥꯝ ꯄꯞ ꯊꯤꯗꯣꯛꯑꯒꯦꯀꯣ ꯂꯥꯎꯔꯛꯑꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯎꯄꯦꯟꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯦꯕ ꯃꯌꯥꯝ ꯆꯥꯛꯁꯨ ꯈꯥꯏꯗꯣꯛ ꯂꯣꯏꯔꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯃꯦꯠꯄꯤ ꯑꯃ ꯕꯣꯔꯥ ꯑꯃ ꯇꯧꯔ ꯁꯨꯃꯥꯏꯅ ꯂꯦꯕꯨ ꯑꯃ ꯁꯨꯃꯥꯏꯅ ꯆꯥꯛꯁꯦ ꯐꯖꯅ ꯂꯣꯏꯔꯦ ꯄꯨꯔꯥꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯁꯦꯝꯕ ꯈꯣꯠꯄꯀꯣ ꯁꯤꯒ ꯆꯥꯛ ꯈꯥꯏꯗꯣꯛꯅ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒ ꯆꯥꯗ꯭ꯔꯕꯅꯤ ꯄꯤꯖ ꯂꯣꯏꯔꯒ ꯃꯥꯡꯒꯣꯟꯗꯅ ꯅꯨꯡꯁꯤꯠ ꯂꯥꯛꯏꯑꯕ ꯅꯨꯡꯁꯥꯁꯨ ꯁꯥꯔꯦ ꯅꯨꯡꯁꯤꯠ ꯂꯥꯛꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯆꯥꯗ꯭ꯔꯕꯅꯤ ꯀꯀꯥꯒ ꯅꯨꯄꯥ ꯑꯃꯗꯨꯒꯤ ꯍꯥꯟꯅ ꯄꯤꯖ ꯂꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯃꯨꯛ ꯆꯥꯗ꯭ꯔꯕꯅꯤ ꯁ꯭ꯋꯥꯏꯁꯤꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯅꯦꯕ ꯌꯥꯝ ꯆꯥꯏꯔꯤꯗ ꯃꯌꯥꯝ ꯁꯦ ꯀꯥꯡꯒꯟ ꯑꯇꯠꯄꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯡꯁꯥꯁꯨ ꯊꯣꯛꯂꯛꯑꯦ ꯐꯖꯅ ꯐꯤ ꯈꯔ ꯑꯃ ꯂꯧꯁꯟꯈ꯭ꯔꯦ ꯀꯪꯅ ꯈꯔ ꯑꯃꯗꯤ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯝꯃꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯁꯦꯁ ꯃꯑꯣꯡ ꯇꯥꯔꯦꯍꯦ ꯀ꯭ꯋꯥꯖꯧꯒꯤꯒ
Ủa nang cái mẹ ta đi rồi. Ấy anh chị mình nung cái sinh đồ rồi cái sinh đồ tí cái. Sinh đồ bây giờ chẳng là em cái gì hàng sinh giờ này là. Smile rồi đấy, xếp biểu. Khanjarakpa xếp đi. Xếp đi hui cái chẳng mà rồi. Cái này cái gì mà? Xếp mình nung cái sinh đồ cái đồ vào đi. Ayo nó cũng được sinh đồ rồi. Sujare đó. Chú đấy chứ bộ. Làm nông dân làm mùng nông sẽ cẩn là chú đấy rồi cái đồng chăn này một lọ sa và có đó muri đại một tàu na, smile tàu na cha ra cái, cho cái ngasi cái đi xoay cho là blog sẽ mày làm bye bye.